ngasi numida wairam phongkhiba tungan Manipuri siphongsing amasung thokhiba thawdo wathoksingdagi maroibi ipausing miyamna thamjari hanbada kangleipaki mairadagi lakhusaraga India lengana mapanigi sangsilakpa Kuki militant singda support tawduna leirabadi haujik sathariba lala solution mangamloi kokomi Kuki militant sing amadi illegals immigrants sing bara lengaka samnaduna satharakpa proxy war oibana haujik Manipur thokliba lala si matam sangna satharakpagi achauba maramamani Manipur thokliba lala siga mari lainana bara lengana Manipur thajilakliba central forcing na asumba thabak khara tawba maluraga amuk phagi tahanba mawong kya obu phangi India lengana mapanagi sangslakpa Kuki militants na support tawduna leirabadi haujik sathariba lala solution mangamro hena Kokomi gi president Somendro na phongdokre waphamasing asi Kokomi gi office ta pangthokiba pawgi mifamamada Somendro na formation gi mafamda phongdokibani mana makhata na hai Kangpokpi district ki Saibol Khulda haukiba mamang sahi English singaniga kunga marigi December kungani pana Kuki militant singi bunker madi kem kya thwaki madugi paw lawba satluba impact tv gi pawmi amasu nongmaina pandana sokhi central forcing ga Kokomi ga unaduna wari sanaba matamna sunakalani makki kem sing thugai gani haina phungdorki adubu masigi matungna Kuki Nupi singna uyok sing haina khangnariba mafam asibu Saibol haina unthoktuna mafam adura saba Kuki militant singi kem amadi bunker thugaibi yaroi haiduna yamna yanghaidaba mawongda protest athaki Central Forcing na Maitei singi bunker amadi Manipur Police ki bunker fawbu thugaibada Maitei singna karisu athingba pihiba leite mahakna makhata na hai Maitei singna ngasi fawbuda protest tawbuda lainga kyoeba lanthum amata mangan takhan khiba leitri adubu Kuki singna mamangda Susampur amadi handak Central Force ki bunker kya yauna thugaib loinara Kangpokpi district ki SP office fawba Kuki singna landaduna akai to thuanki madura district asigi SP masama asu opanangki asumna yekai thingaibigi thabak chatakhiba Kuki singa dudi haujik fawbu action amata lokhatana Bharat lenga amadi Manipur lenga na lairi aduga isam samna khulngak sabana kya kuithi thiduna pharaga maral kya pisinduna hajinduna thamba thawong kya tharakli Manipur gi law and order si tampak ki mafam khakta leiba aduga singdana leitabigi thawong asi Kokomi na condemn tawi loinana India lenga ki miyeng asi asuma miyeng nati kariguma tampak to miyam na protest tawbada SP sokolamba oirabadi kari thokani haibisi miyam ne hena khangnana buwapamni aduna maralaiba Kuki singi mathakta sabsaba ain goeba thabak lakhot kadabana ki mana makhata na hai India lenga na mapalagi sangsilakpa Kuki militant singda support tawduna leirabadi haujik sathariba lala solution mangamloi India lenga ki geopolitics ki interest ta thabak tawba langani masi Kokomi na condemn tawi national highway singda ban blockade amadi economic blockade chathabada India lenga na yengduna haujik fawba leiri Manipur na India tendringai mangangai digi tuan ba jati singa puna leba ngakminabigi thawgang puna lawdun lakli nakala maromna Bharat lenga na border fencing khabigi thabak sathana bo honabada nagana su makoina taba mafam sing fencing tawbu yaro haina thingbi wapum leiri 1951 gi mamang digi Manipur lairakla jati khudimangna NRC satna hanbada safam tokti illegal immigrants sing support tawfam tokti illegal immigrants sing control tawduna popi thabigi thabak tawribasi aikoi khunai gi asauba mangjabani drug trafficking thingnaba jati furu khudimangna lawrakba phirep khudimakta jati khudimangna support tawfam thui loinana khunai subu kanbada jati khudimangna saruk yapam thui 1951 ki mamangda leramba jati khudimangna drug trafficking thingduna khunai subu kannanaba madi haujik thokliba lala solutionanaba puna warep lawminadrabadi lala solution mangamloi haina phongdokhiena pausida makhatana pali amaromdana thaba ama tawba matamda puksel sengba madi kathokpasangi minister Khemsan Hiram Kudimakda Puxiel Singh Namadi Kathokpaga Loidana Thabak Tawbu Sanghi Haina Mahutki Minister Oiriba Yumnam Khemsana Phongdokre Wafam Singasi Taraga Taruk Suba Print Pack India Ki Printing Packaging and Allied Machinery Manufacturers Association IPAMA New Delhi Amadi All Manipur Printing Technologies Association AMPTA Impal na Punasinduna Major Kuldaliba Manipur Press Club Ki Lokta Hall Pangtokiba Thoram Madura Phongdokibani Mana makhata na hai thabak thoram khudimakta puksiel singna thabak tawrabadi asoiba aranba yawbagi sang hanthagani amadi mahi yanba oigani South East Asia ki lebak singi manungda is Asia ki lebak singi manungda Singapore gumba sakhotpa lebak singna
per capita income wanglibasi makoigi puksial singna thabak tawbun oiribani maram maduna thabak ama tawbu matamna puksial singna mari kathok pasangi haina phongdokhi thawra madura saruk yakhiba MPTA gi advisor Jensen Surgeon phongdokibada sahi sigi February gi tang amadigi horaga manga phawba NCR Delhi gi Greater Noida da leiba India Expo Center leba sigi khwaidigi sawa printing amadi packaging machinery gi exhibition pangtokani exhibition asida saruk yaba haibis hiram asida atuki matik kanaba purakani masina Manipur gomba printing gi lamda yamna khumang sakshilakli lamdam amadadi exhibition asida phangadoriba machinery singasina amuk ka hena khumang sakshin ngamlagana ki thawra madura trade commerce amadi industry Dr. Polom Lenin AMPTA gi president Yungkhaibam Samarendra IPAMA New Delhi gi Executive Secretary cum Director Operation and Legal Rasan Susarugyaki Hairin su pau sida makhatana phongdorakli amaromdana economic blockade pungni fugani pan goina komthokre Committee on Tribal Unity Kotuna National Highway to Impal Dimapur lambi de satharakhiba economic blockade amadi Kangpokpi district total shutdown gi khongjang aseyu pung ani dagi pung nifugani pan komthokle economic blockade ki khongjang komthokle haina kutuna laukthokpa matung Impal Dimapur lambi da panduna leramba gari sing Impal sanglakhe lambi paring asida laidiba dukan sing amari kaithel sing thong hangnaduna pot yonbigi thabak sathabawkhre lambi da mau sagom yamna satok sin tawkhre security gi mekaidigi su ngak sianbigi thabak sathakre hairi Impal Dimapur lambi gi sakmai da panduna leramba ahangba mal pubu gari singsu Dimapur gi damakta sangsin bawkhre sera sida lambi paring asida pamdaba thawdok sing thoktana ba security force nasu ngak sianbigi thabak lokhot pa hokhrena pau sida makhatari amarom dana Moreh da Kuki gi yum manga tumna mai sakre ngarang numidang pung tararom tarakpa matamna Technopole district ki Moreh police station konba mission bank tainaba Hong Kong bazar haina khangnaba mafam asida leiba Kuki gi yum manga maina tumna sakre pausi asina police tagi phangba pau gi matung ineti ahan poina yum ama mai salakhi madugi matungna mathang mathang samnaraktuna puna yum manga mai sakhi mai sakle haibadagi khunja singna mai kannana bo honakhi Manipur Fire Service ta pau pibidagi numidang pung taraga minute yankhairom tarakpa matamda fire brigade lakhiba galoina mai kanbigi thabak satakhi thawdo odu da miyo amata asopani yakhiti adumoinama yum manga adugi mal sang ayambana mai sakhe mai edu electric short circuit tegi oigani haina thajanari mai sakpagi thawdo aduga mari lainana Moreh police na case ma lokhat khreari amaromdana minister MLA singi masa masuna Sai Shudana Gari Thaurabadi Transport Department amani police na action lokhatpiu Sahi Norib Angang singda mama mapa sing gari thawalamba matamda minister MLA gi masa masu oirabasu lossillaga thambagi mahutta sapsana action lokhatkadabane amadi yu thalaga traffic ki rule thugaiduna gari thawbusing phaduna lockup ta lehanbi yai haina Manipur lenga ki transport minister Khasim Basung na phongdokre Sadak Suraksha Jiban Raksha haiba thimda kuntraga taruk subu thoram Asi Impal MG Avenue da leiba India Red Cross Society Manipur State Branch ki office ta pangthokre thawra madura maha ki warol piraduna phongdokhibadi Manipur khaktana tana leibak sin mathungna makhal kyagi pollution thokpagi sai hengalakliwasida lamdam asida sai unungthil naidana makhol hauba engine panba gari masa sing hengalakli Traffic police na su asiguma gari sing check tawbiu district khudimakta second hand gari leituna thawbana accident thopagi sang su khalakli masida sinatna sahi taraga manga degi kun helaba gari kia Manipur da thawribasi transport department na section na thabak to haningai ki minister na makata na phongdokhibadi sahi nauriba angang singna gari thawbu matamda mama mapa sina section bio amadi minister amadi MLA singi masamasu oirabasu sahi sudana gari thawbu singbu transport amadi police department action lokhat piwai ki Department of Transport Indian Red Cross Society Manipur State Branch madi IDTCR Manipur na pun sinduna pangthukiba thawramaduna Transport Veterinary and Animal Husbandry gi Secretary Michael Asom Transport Department ki Director Dr. Nebidita Leran Lakpamamsum Indian Red Cross Society Manipur State Branch ki Chairman Narendra Ningombam su sarugyakhi amaromdana January 20 da Manipur gi ASHA workers sing thabak lepagi khongjang sangsilagani Paunam Asarani Haukibasai English Singaniga Taraga Mapandagi All Manipur ASHA Workers Union Tanduna Lakiba demand sing habiti ASHA Workers Amagi Nomagi Kusuma Lupat Chonga Panganbio ASHA Workers Singbu regular Tahanbio Madi ANM Female Health Worker
multipurpose workers asi ASHA workers puna community health worker oiminabana makhoi gi thagi salary mana hanbiu haiduna Manipur lengana tabibegi tabi tabadagi English ngani ga kunga mari gi me tang taragani pana Manipur pumbada general strike na tawgani haina laukthokhi dubo ASHA workers sing taliba maram chabo wafam sing du lenga ki mekidigi thajaba pirakpatigi general strike ki khongjang handoki adubu sarkar na pi ki thajaba du ngasi phawba thabak du onthokpidana leiri maram aduna lakliba January tang kun go humdoi da Manipur gi ASHA workers sing Manipur pumbada thabak lepagi khongjang sangsilagani haina warep laure haina all Manipur ASHA workers union gi general secretary paunam asharanina press thokpa chirol amana haidi chirol asina hai general strike tawgani haina laukthokhiba duda Manipur lenga ki health minister amadi mari lenaba official singna general strike tawdringai mangoinana wari sanasi haina kaurakpadigi ASHA worker union gi mute singa health minister gi mayumda mari lenaba official yauna wari sanakhiari wari sanaba duda health minister na general strike ki khongjang handokpiu se minister ga tanaraga cabinet mi phamlaga bill ama pass tawduna thabak tu onthoklage haina thamlakpadigi changchingani haina tawrama general strike ki khongjang andu handokhibani madugi matung tarakpada all Manipur ASHA workers union na amukasu health minister amadi official singda ayiba sirol pisinduna Manipur lenga ki mekai digi hana pirakkiba thajaba sing adu athupa matamna thabak tu onthokpina bahaijakhi adubo hauju phawba masang oiba thaba amata Manipur lenga ki mekai digi tawraktri hari serol asina makha taribade Manipur lenga na matam sana ASHA workers singi demand pibidana ba ASHA workers sing na sanglaba matam asi tha amada lupa lising ahum kaktamak phanglaga thabak tawduna laklibani masisu state ki share na lupa lising amani duga routine incentive na lupa lising ani ni state ki share oidiba lupa lising amasisu question sienduna tanadrabadi phangdi awaba kayamaru mayuk nariba ASHA workers sing hanadagi tanduna lakliba demand phanganabagi damakta ngarang January mari the all Manipur ASHA workers na phamkiba mi phamna January kungani thu phawbagi manungda all Manipur ASHA workers na tanduna lakliba demand sing andu thabak to onthoktrabadi mathang numit January kungo humdoi dagi Manipur gi ASHA workers sing Manipur pumbar thabak lepagi khongjang sangsilagani haina warep laure hari makasa tharak poina tianma paw khrana accident da miyoeni aso apanangkhre ngase pung tarama thoiram tarakpa matamda Imphal West District ki city police ki manungsana Khoirambal Ima Kaithil Manaki flyover bridge mapada makhada da gray masugi grass car registration number MN01AX0990 ga auto rickshaw amaga thingjanabagi thaudokta auto rickshaw driver amadi passenger ama soktuna Jenims Hospital laikanakre hari soklaba driver adugi maming Thawal laisang themdagi Sabir kawi masagi sei kullom sure aduga soklaba passenger nupi aduna Porampatagi RK Savitri sei humdragni tukawi thaudo aduga mari Renal City Police Station case ma lokhat kredi amaramdana CFPF forcing sangan kidre ngarang thil ikhang khawdana wangu sagangda leiba IRB gi posta Central Armed Police Force ki kangbu laisinna balakpadagi meke dungi maira pai bising thingduna sangan kidre hari mafam adugi maira pai bising phongdorakhibada CFPF personnel singna tongan ba Casper gari sing thaujilaktuna lakpadagi maira pai bisingna thakhi madugi matungda Central Force ki kangbu do mafam adudagi hankhre hari makasa tharak poina to papomna thamnak pokpi amadi yang pokpi ga thangnaba singdol gi sarukta Kuki Nupa Nupi sing laisinkhre Imphal East District ki lamlai AC ki manungsana laidiba thamnak pokpi amadi yang pokpi maitai khulga thangnaba singdol gi sarukta hausi Kuki terrorist sing Changsinduna lairi hariba mafam asida masing yamlaba Kuki Nupa Nupi sing thomjinduna Kuki terrorist sing lairi haina khunja kyana pauksi asida phongdorakli khunja kyana phongdorakpagi matung inadi haujik phawbagi oina thamna pokpi amadi yang pokpi khulga thangnana singdolda Kuki terrorist sing laidibasi takthoknabagi thabak amata lenga ki mekedigi pekatri nakal amuramda Simol Kuki khulasida ngasidagi hauna CRPF ki company amana thungladuna leibhokre Kuki Nupi singna go back Central Force haina nahan makai khongjang jangsilambadu ngasi Simol khulgi khul CRPF company ama thunglaba sidadi khongjang sangsin kidre hari pausin hai haujik uyoksingda CRPF amadi BSF ki kangbu leiduna ngak senbagi thabak sathari makhatana hariba CRPF amadi BSF ki kangbu si admak leiduna akoiba leiduna maitai khul singak senbagi thabak sathagi yani haina su Imphal East District Police ki maikaidagi khunja sina khangalakre hari khunja singi maikaidagi phongdorakpagi matung inati Tuisin Simol Saibol Singai Samusong
Lokchau hairiba mafamsing asi Kuki khul ngakthani hairiba khulsing asi Yangpokpi police station gi manungsan leibani adubu Kuki singna Kangpokpi district gi manungsan leibani haiduna hairiba mafamsing asida central forcing sanction bi yarui haibigi thabak haujiksu khongjing sanction ba haukhre hairinasu pausida makhatana phongdorakli Losilak poina topa pawmna aiba sana lukoina leikidabada Shumang Leela council na awaba phongdokre Shumang Leela gi saknairaba aiba oza oina tunal miyamna sana lukoi hairagi hena khangnaba aiba sina ikhang khangodana leikidabada Manipur state Shumang Leela council na Sindun state ki thakta awaba phongdokgi thoram pangtokre Imphal East sana mayai lekaida leikidraba aiba gi yumda pangtokiba thoramadada PS Gunachandra Sharma Lifetime Achievement Shumang Leela Council L Thomas Singa President Manipur State Shumang Leela Council L Tarpon Singa Advisor Shumang Leela Council amadi Khetri Jogendro NSD Chairman Award Committee Shumang Leela Council na President Member sing oina saruyaki Manipur State Shumang Leela Council gi Lifetime Secretary Saugrakpam Hemantana Thoramadugi Taram Opgi World Thamkibaga loinana aiba sana lukoina ngalingi matamda Shumang Leela gi dama kathokpiramba kayabu singtaki Thauramadu Shumang Leela Council ki General Secretary Yumnap Nilasandra na haikibada Shumang Leela ki dama kathok piramba singna laikidaba matamda state ki thakta ikai khumnaba utpaibisi Shumang Leela kananaba ihok sakatpa council asigi calendar thoramamani loinana khunai si kananaba thodang singi manungda lila kananaba ihaw asibu amani haibada hemama thoklai aibu oza sana lukoina leikidabada Shumang Leela gi taibangda asoba mafama mahangduna lehoragani Shumang Leela Council na lehoriba imung manunggi awabada sarug yari haki laikidraba aibu oza sana lukoina Shumang Leela samag yanghai ki matakta iramki lila singadu gi manungda igi nongan kidraba hing sajibu gi nonglai hingba gi dabi kaisam thong thoibi ipam lamdam yenglubada sabi sano express love 2000 singba panbayai Manipur State Kala Academy na sinduna pangtokpa Shumang Leela gi athu ehen tanabada best script ki mana taragani pan hena pangki loinana second best script ki mana mapolak su pangki baga loinana Manipur State Shumang Leela Council gi mapok kumonda sahi khudingi pibi iboyama award kumza English ngani ga kungo humdoi su pangki dadana sumna myamna thamjaram gi du hausiku inadi myam paus matang se lu sinjarage mas myam puna no ba update ngai minasi